PSTV Miying Tabi Singbu Ahamba Maktada Taram Okchabolina, no my think Kunjisuina, Kurumzari, Marakipao, Miam the Pizari. Cookie terrorist na tamthin hatpi kraba mahiroi phizam hemanjit amadi hijam linthungambigi justice athubada phangalu haina RDO College of Nursing lamdengi mahiroi singna ngasi Semrock Primary School campus ta wakat mifam ama chathakre wakat mifam aduda saruk yakibi mahiroi nupi amana fongdokhibada July 3 tagi thiba khangdana leirakhiba mahiroi ani gi asiba hakchang taduna leibagi photo Bail Oirakpadagi Lamdamasigi Mahiroi Kayana, Penda Fongdutuna Changsilakpa Kongjangda, Indian Army, RAF Amadi, Police na Tamtina, Ot Naiba, Akan Mamongda Yaningde, Lonina Nupi Anigi, Naked Parrot Video Bail Oikibada, Prime Minister Amadi, Home Minister na Wanganki Aduga, Jamjaraba, Mahiroi Anibu, Mihatina Hatpa Asidadi, Makoi Mamitang Nabra, Manapang Labra, Karigidama Kangsin Usinadribano, Laybak Asigi, Mapi Mapa Ama Oibagi Makogi Tawongasi, Mahiroi Kunai na Pende, Maram Asina Mihat Asida Janariba, Cookie terroristing, Paduna Capital Punishment Piga Dabani Fongdoki. Ngasigi wakat mifam aduda mahiroi hatpa yaningde mihat pasing paduna sibaga jerak piu we want justice we want peace haiba kholau kya su lauki. Education Minister T.S. Basantakumagi meeting Makada Peace Committee Nambol Esina Chalaiduna Hangliba Woodlow Sai Complex ta Leiriba Relief Camp ta Changjafam Loduna Leiriba Inmate Singbu ngasi Manipur Human Rights Commission gi Chairperson Utpalendo Bika Sahana Luchingba team ama laktuna yengsinkhre MHRC gi Chairperson Utpalendo Bika Sahana Leiriba Inmate Sing adugi kaka da changduna Inmate Singna karamna leiri ana ayek yawbra haina Inmate Singa awanungai wari sanaduna interaction taunaki Manipur Human Rights Commission ki chairperson na state sarkar na security ningthi na provide tawragadi nakhoi gi hanagi mafamda hanjillaga leiba ngamgadra haina inmate singda hangki inmate kharana security ningthi na piragadi hanagi mafamda leiba ngamgani haina pakhum piki inmate kharana amana hanagi yumda chatlaga leiba kijai haina su phongdoknaki mahiroi singda su mafam asida leibasi lairik paba yabra relief camp da leibaga nakhoi gi yumda leibaga kanana hene nungaibage hayengwai leiba Kidamak Kari Toge Khali Haina Su Hangki Mahiroi Singna Haujik Thokliba Irangasi Hana Santi Purakpa Pami Irangasi Lakpadagi Lairik Tampam Khangre Irangasi Athubada Lusinbiu Haiki Khongjat Aduda Bisnupur gi DC L Bikram SP Bisnupur K Megachandra Su Saruk Yaki ये कितना दिन रहोगे नहीं अभी यहाँ रह के क्या करोगे नहीं मतलब है अभी वहाँ पे जाके भी सिक्योरिटी वो बात हो तो आपका जो ह्यूमन राइट्स का है हम लोग यहाँ ह्यूमन राइट्स के बारे में आया जो उससे कुछ मेरा हम लोग का ताल्लुक नहीं है ये मेरा आइडिया है सर ह्यूमन राइट्स ये विलेज एरिया में ही चल रहा है हिल एरिया में नहीं क्लियर Cookie Singna Mihatina Hatpi Kraba, Mahiroi Anigi Imung Manungi Awabada Saruk Yabaga Lonena, Akan Bamongda, Kandem Tawi, Atuba Matamda, cold blooded murder Asigi accent Laukatragadi, BJP Laibagi Wahantok Laibra, Maramasina Indiagi Oina Laiba, political party Kudi Maktagi, Tok Laga Manipurga Mari Amatalanya Bagi Kongjang Sangsin Bagi Darka Laikani Haina, Le political party Taragi Maike Dagi Fongdorakli, Laikidraba, Mahiroi Anigi Imung da Chatuna Hakting Nana Awaba Pongdok Laduna, J. Diugi ni mai chan luang hai communal conflict asida Cookie na mahiroi ani pharaga harkhib asi miyam na haksida lawi mahiroi mayam na wariba Manipur praja mayam na wariba asida makhoisu saru yari mahiroi hatpagi thodokta lengak na tumina lesinba asi pende July 3 ta mangkhiba asi July 9 da harki haibagi khudam leiribani makhoi sing asi ahenba security force sijinaduna mafam aduda thijilam labadi kalamba yabani suda leina Cookie la lobasingna nomai kapli adubu asigumna Manipur thugaina bahotnariba sing asi Amit Shahaga tatna unai warisane mahiroi ani asi mangkre hairaga ichamchamna leithokpa hakchinna lauraga thigattaba maramna mahiroi ani kanba ngamkhidabani Maram asina mahiroi ani lekhidaba asigi daita Manipur lengak amadi Chief Minister na pugadabani sarkar asina buthige khallagadi atenba matamda phangba yaba ngaktani asumna legadaba oiragadi sarkar asi leibagi mathau tade amaromda khongset aduda saruk yakiba siba senagi mihut toijam Devanandan hai mahiroi ani asi video footage ki matung ina khopumlomda changki haiba khangnaraba ngaktani matam aduda khudakta thabak paikhatuna mahiroi ani asigi punchi kanbangamdaba asi BJP lengak
asigi asoibani nongpok singmaida kuki nupi anigi viral video dadi parliament phamdinge akan badandi pigadabani haina phongdokhi adubu mahairoi ani asigi matangda karimata hotnadabagi mami tabasi sarkar asigi asoiba amadi pangdabagi thawongni athuba matamda mahairoi ani asigi asiba haksang imung manungda sinadaba taragadi akan be hok torokpa yai haiki की सरकार मणिपुर की पालिब सरकार अरे भारत सरकार अनीसिना कोई की मणिपुर कॉन्फ्लिक्ट से लोशनब सुगोर होनदे हौजिक चथरी बसी सुम चथन लेबताय मसी लोशनब कोई मणिपुर न प्रेशर में पीबताय मणिपुर प्रजा पुनमक हौरगा मणिपुर लेरिबो पॉलिटिकल पार्टी पुनमक अकोई जी और सरकार लेरगदी कोई पॉलिटिकल पार्टी पुनमक से भारत की लेरिबो पॉलिटिकल पार्टी मयामजिगा अकोई मणिपुर की पॉलिटिकल पार्टी सिंगा मरी अमत लेनदब खोंजंग चंगजंग दरकार लाकनी बीजेपी रे और एमएलए सिंह बीजेपी कारी एमएलए मंत्री सिंह बीजेपी की मेंबर सिंह मोजु बीजेपी तो को दरकार लाकदनी अकोई जो अकोई लाउ यारी पार्टी जे तो मणिपुर प्रजा का पुनः संगमिनरगा इहौजे लोचनबो ओनन बाइजे अकोई मदुगी फिरे लौजे युको था सिगी तरा हमदोइदा इंडिया लेंगा की मिनिस्ट्री ऑफ फाइनेंस डिपार्टमेंट ऑफ रेवेन्यू ना थोपा गेजेट नोटिफिकेशन ना मणिपुरदा पोपी थाबा यारे एकर अमदा पोपी केजी 5 दगी तादना पुथोकदबनी हाइबा असिना ड्रग असी इंडिया लेंगा ना लीगलाइज तौरे हाइबगा चप माने हाइना मणिपुर पीपल्स पार्टी एमपीपी गी माइकैदगी फोंदोखरे पोलो ग्राउंड मनिंग लेबा एमपीपी ऑफिस ता पांगथोकपा पावगी मिफम अमदा एमपीपी की वाइस प्रेसिडेंट येंकोकपम प्रियो कुमार हाई इंडिया गवर्नमेंट की गेजेट नोटिफिकेशन दा पलिबा वफम अदु इंडिया की अतोप स्टेट ता चटना हलगसु मणिपुर दा चटना बयारोय nakal amaromda July 3 tamangkiba mahairoi ani edu tamthina hatkhre amadi haujik phawba asi bhaksang fangdana leiri case asi CBI da sinakhre hairabanina CBI gi investigation report miyam da update tawbiu mahairoi ani bu kuki singna tamthina hatkhiba asi gi chapchaba wayel lengak na putho u haiba dabi tawraduna khutta kolom paiba mahairoi singna khongjang changsiliba asida security force na uliba thawong akanba mong da condemn tawi miyam gi interest khangna security force singna thabak tawbiu ahen बथौं चथबा सिक्योरिटी फोर्सिंग मतिक साबा दंडी पियु हाइकी 2019 दगी ना 2023 बाउगी द खागिबा पुथोकिबा साइगी कॉपी दगी पुथोकिबा दारे पुथो थानी मोगेरा नंबर 4 मोगेरा हाइबु यादो मुने लीगलाइज तौरे अदु बुथोदा थाबे यारे हाइबा गेजेट नोटिफिकेशन से मोसे भारत की अतगे फंग सनन बियु मणिपुर दी सनन बिगनु हाइना मणिपुर पीपल्स पार्टी में कहीं अमुकसु याम सिंसियरली सिंग गेजेट तो कोई बजे मणिपुर दी मणिपुर से दी सनन बिगनु सनन यारोय हाइ पोसे असे मगाम की नवांग थुजगे पीपल्स पार्टी अपम में से हाइ जुलाई 3 ता मांगखिबा चही नौरिबा माहिरोय अनिबु कुकी खुलाई पाइबसिंगना तमथिना हातोपिकिबा थवंगबु यानिंगदबा फोंगदोक्तुना माहिरोय सिंगना यामना डेमोक्रेटिक ओइबा खोंजंग जंगसिनबदा स्टेट फोर्स अमदी सेंट्रल फोर्स सिंगना टियर गैस कापा फुबा चैबा तमथिबा मोंगदो ओटपी नैबिरिबा असि स्टेट सरकारना तौहनबनी हाइना यूनाइटेड प्रोटेक्शन कमिटी नंबोलगी वुमेन विंग सेक्रेटरी एल प्रेमला लेमना फोंगदोखरे नंबोलदा लेबा कमिटी असिगी ऑफिस ता पांगथोखिबा पावगी मिफम अमदा एल प्रेमिलाना मखाताना फोंगदोखिबदा इंडियन कॉन्स्टिट्यूशन की चटना पथापता यावदबा लो मयाम अमा थुगाइरगा नमफुदा मयुम फावबदा चंगलगा फुबगी थबक स्टेट सरकारना तौहनबा लाइबक थीबनी सेप्टेम्बर 23 तगी महाइरोइसिंगना चंगसिलिबा खोंजंग असिदा महाइरोइसिंगबु हाटलगी मतागुम तरोकलिबा तमथिरबा थवंग असि यौरबा फावबदा हौजिक पालिबा बीजेपी सरकार ओइरो ममांगदा पालंबा कांग्रेस सरकार ओइरो इरमदम मणिपुर असि कयाम कुइना ओतुना लेखिदोइनो लोदी स्टेट सरकारना थुगाइबनी सेंटरना हाइरकपा वादा स्टेट सरकारना तुमिना अदुम लेबिदोइरा मे अहुम तगी चथरकलिबा इरांग असिना मियाम पुमनमक खमथेंगना वारबा अमदी इखेंगतना इरोइनरगा लान असिगी सोल्यूशन पुरकदौरिबरा हौजिक महाइरोइ अनि हालिबसिदा चेनबा मियोइसिंग अहकपा चयाक फमथोई मिहारपसिंग अथुबा मतमदा मियामदा सिनगदबनी प्रजा मियामना खोइसाउनदुना युम मई थाबा अमदी अमांग अता कया थोखलकपा तारगदी मदुगी दायित्व सरकारना पुगदबनी हाइकी अमरोमदा ngasi numidang wairam pung 3 tabada United Protection Committee nambol sinduna yamna democratic oiba mawongda peace march rally ama chatkani masida UPC na koliba mafam singda leiriba miyamna saru yabiu hainasu United Protection Committee nambol gi women wing secretary El Premila Lemana makhata na fongdoki loni kana na tugai
स्टेट सरकार ना थुगाइबनी अमदी सेंटर ना थुगाइबनी सेंटर ना हाइबा खक्तदा अखोई स्टेट सरकार से तुमिना लेबिगद्रा अदुगा ngasi phawbada tang ahumdani satharariba issue ase अखोई मियां पुनमक अवाबना खम थेंगबा अदुमबा इखेंतना इरोइनारगा लांफम मसे अखोई सोल्यूशन पोरकदोरिब्रा अखोई यामना वारे मरमदुना हौजी हौजी अखोई छात्र छात्री अनिमा हालगसे मखोई मथक्ता अखोई असौबा पेनाल्टी पनिशमेंट पिबम थोई अदुगा लोइनाना याम अथुबा मतमदा मिहापसिंग असे अखोई लैरिबा अखोई स्टेट सरकारना अखोई कोर्ट थ्रुदा अमदी मियामदा सिनारियदबनी अदुगा लोइनाना हौजी हौजी अखोई सेंट्रल फोर्सिंग थाजलगा अखोईबु स्टेट फोर्स का लोइनाना अयाबा पीरगा अखोई टोर्चर तौरिबसे मसी अथुबा मतमदा मसी विड्रॉ तौरिबदा Manipuri Youth Front of Assam Maifa General Headquarter Rongpur Kasam Assamna Linthuingambi amadi Hemanjiki mihat yaningdaba phongdokli haukiba me homdagi haujik phawba iramda Manipura kuki singna landarak pasi haujiksu lepa leitri marak asida yam tamthiba mawongda July 3 tagi thiba khangdana laihakiba mahairoi ani Linthuingambi amadi Hemanjitpu kuki narco terrorist singna tamthina otpiraba matong hatkibagi thawong asibo Maifana thamoi sokna condemn tawri Kuki sing asina Manipurdagi tokhaiba homeland ama tanba asi mangda phawba mangluraganu haina haijaningi marala jadraba micham kayada tamthina miyot minei tawraba matung hatok pikiba aduga India gi armed force singna ima maira paibi singda tamthina tawbiba loinana student singda su fong na Manipur government na singna ba asi Maifana strongly condemn tawi athuba matamda kuki singna lan lepkadabani natrabadi Manipur gi mapanda joina khundariba Manipuri ekhoina Kuki Jo Singi Matakta Akan Bamiing Tamlagani Makata na Maifana Mizoram government na Kuki Singda Fong na Mating Panglibasi Atuba Matamda Lepkadabani Natrabadi Ekoisu Makal Makha Kyagi Kongjang Sangsilakani Lonena Manipur government Amadi central government na Manipur da Thokliba Kangluki Irangasi Atuba Matamda Loshinaba Hotnabiu Amadi Mahairoi Anigi Misida Jenariba Kuki terrorist singbo Atuba Matamda Phabi Duna Sibagi Jerak Pigadabani Haina Maifana appeal Tauri Amadi mi ahumdagi ngasi phawba jiri Imphal lambida mitai amata chathok chasin yadriba asisu Manipur government na mieng jangbiduna mitai sing National Highway 37 da chathok chasin yahanaba hotnabiu hainasu Maifana makha tarakli Menkombu Samba Sivans Swaminathan Miyamna MS Swaminathan haina khangnaba legendary agricultural scientist amasung leba asida green revolution purakpada ki architect ama oiriba masagi chahi marfuda nipan sukhraba scientist asi ngasi ayuk Chennai leba masagi yumda lekhitre mahaki machanupi ahum Shomya Swaminathan Madura Swaminathan amasung Nitya Rao lehori mahaki loinabi Mina Swaminathan di hanna lekhidrabani leba asida green revolution mai pakna purokna bhotna bada Dr. MS Swaminathan na Union Agriculture Minister oikiba C Subramaniam amasung Jagjivan Ram ga nakna loina rakhi China gi Hangzhou da chathariba Asian Games 2023 gi mangani chenba numita India gi men's 10 meter air pistol team gold phangbungam kre amaromda kg humfugi women's wushu event na India gi Naurem Roshibina China gi Wu Xiaowei gi makhutta maithiduna silver phangbangam kre women's boxing event ta India gi Jasmine 60 kg category gi quarter final sangbangam kre hauji phawbada medal talida Indiana gold taruk silver nipan amasung bronze tara phangbangam kre Ngasigidi maraki pau pizeba matang asida loishinjari miyeng tabiribasingbu amukana kurumjari